Hi mayam, Sonia's Kitchen da Sonia na mayam mo muka taram na okchari mayam ngasi aina blog masama semjage haina blog masama semjage tawjari mayam kuire aina blog se thangatta bai thaba khara kanbadagi mayam nungaina ribo ado ngasi aina blog masama semjage ai huzik chak thongge tawjari mayam hejang sidi ngasi kai hejang thongdoina habadai ucharake kangsoi thongjage huzik asi rasma se anobani hujikti season nate huzik jamna tangi si kg da huzik akhokpa se atekpani ko asi akhokpa se kg da chamri ado kg ma lodi chahum janghai daga pi asi kangsoi thongjage asi muka nga jaiba leijare haribo nga ate akhoi nga baza ma leijare asmai tawraga kangsoi thongjage mayam aduga gidi huzik jongchak anoba tholakpani jongchak singju tawjage jengbiu mayam jongchak singju tawjage tawjari hujikti jongchak su phangdri jam tangi huzik jongchak lupa chamagi jongchak ahum natraga mari pi ado jongchak singju tawjarage jongchak se aigi imanabi amana madhima purde purakpuduga aingonda pijarakpani ma huzik leibadadi jam tangi huzik mana pijarakpani ado kangsoi se ai chapudo ya thongjage mayam adugai deina umorok singse umorok sisu mana pijarakpani ado umorok singse aina asige siga mai umorok singdusu mai manakta phodoi aina ado asmaina akangba khara jawre jengbiu mayam sisu asagi ai mana biduna pijarakpani umorok atekpani sina asmaina mai manakta aina jai thame ado huji ai isinga thauhige isinga thachahige ai kapse chawbani isinga thakige mayam ado mayam da ina ngasi blog sajarai se mayam ai mayam da haijaningba wahai amani gatang haijage aina sajabani mayam ado aigi friend mayam amadi aigi ita singdi comment pakhare aidi comment pajadiri aigi comment do question oiba comment laktabani na ina comment do huzik pajadabani mayam ado question oiba comment laakanda ai comment pajarake aigi ita kaisamgi makhal mathen masu comment pakhare kaisamgi makhal mathen aduga gidi momita wai masu aigi best friend ni aigi jam nungsiraba ita ni aigi videos kudingi mana comment tawbirai ma jam support tawri ado yam nungsi aduga idi kainosu Shobha Kitchen su comment pakhare momita wai comment pakhare asmaina mayam ama friend aigi ita aige saina comment pakhare aidi comment padri aigi comment do question eba comment laktabani na ina su comment do huzik pajade mayam ai question eba comment laakanda comment pajage mayam si calendar se uraba ai mayam ut kana purai ni jengbiu uraba se mitai calendar ni ai back camera de ucharake ko mayam do mayam comment do ai pajarake matang chaba matamda ai question oiba comment su laktabani na ina comment do pajadabani mayam mayam punamak aina mayamgi comment da aina jamna sang di ijaningbani ado ai short oina comment ibagi maram ai ngasi haijarake mayam aigi comment se aina sang na idabadi kaigino haibada aigi meet sigi ice problem khara oibaduna ai comment se sang na ijadabani mayam hanadi tawramde ai angang jawai matungda meet se khara nuaite ai test tawjare meet se ado punamakta normal lei kaisum problem mutte ado aina doctor jengba jaba jenge test to khudingi normal ta maudli ado problem di oiba aina spelling se jamna yengba ngamdaba gumba aduga gidi mobile da kuina mobile gi message paba mobile se nga kuina jengbada nuaitaba adaidi khatang mi se khatang lap kharage lap thok kharaga di ko magi kaino se fajana clear oina udaba
ꯑꯗꯣ ꯏꯁꯄꯦꯛꯁꯤꯒꯤ ꯑꯩꯅ ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯏꯁꯄꯦꯛꯁꯦ ꯑꯩꯒ ꯁꯨꯠ ꯑꯣꯏꯕ ꯁꯨꯇꯦꯕꯜ ꯑꯩꯒ ꯆꯥꯅꯕ ꯀꯩꯅꯣ ꯏꯁꯄꯦꯛ ꯐꯪꯗꯦ ꯑꯗꯣ ꯇꯦꯁ ꯇꯧꯕꯗꯗꯤ ꯇꯦꯁ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯅꯣꯔꯃꯦꯜ loina la imayam normal se loina oi ai Delhi da jengjaure adugai di Bangalore da jengure asmaina akoi asiga akoi ma akoi gi siga su meat ki eyes specialist da jenge Bangalore Narayana Netralaya da su jengure Lions Eyes Hospital ga connect tawraga damai tawraga jengure ado lens test tawda su dusu normal lei daily meat ki pada test of the su normal lei punamakta loina normal lei ado maram se kaino khangba ngamdre adugi maram oina aina comment se short ijabani aina comment se sangna iba taradi aina button do press taw matamda spelling se mistake oigadra khanna aina sangna ijadabani mayam aina short comment tawrai example oina yam phajai full support tawjari asugumba iba mayam ase mayam khanbi ganu aina video do yengdra mare aina video di ai punamaki full video jengjai akoi gi di full video jengbase jamna maru oibani kaina ai isamak channel monetize tawdri banina watch time sigi value se jam mathawni akoina aduna video se full jengjai ado comment di ai short comment pi ado mayam waro biganu ai asi wase ngasi mayam da sengdok jabani mayam ado aigi friend Babita aribam oi mare mai sagai se ko Babita aribam haibra kauthokhre mai maming di khangi title lo kauthokhre aduga gi di aigi friend mayam ama laina ko friend da aina kaudaba friend singdi kaisamgi makhal mathen aduga gi di Momita Wai Kasar Ningol Babita doidi Ruby asamaina mayam ama lai ko aigi inaw masu lai baby blog masu jamna nungsi masu ai channel khudingi support to birei SM Manipur mayam ama lai ko asamaina ai friend mayam se mayam punamak waro biganu ai punamak tadi ai comment tawjarakpani comment je short oina tawjai ado mayam waro biganu ai ngasi problem da mayam da haijare adunani ai mayam da comment se short lakjabado ado mayam gi comment su ai mayam gi question eba comment lakpa taragadi mayam gi question eba comment do ai select tawraga ado ai mayam da soidana question do ai answer pijarakani mayam ado mayam punamakna nungsibiduna ai channel se support tawbiramu ado share su tawbi mayam comment di nungsiba comment mayam ama pibirai adugi tamak jam thagachari ado aina hainingiba wari sidi mayam da soina ngasi haijare adogi mathangda amuk aigi friend ama khalai ma handakti magi comment sa lakte ado nungai tabaina kari hai kasar couple aduga gi di manju moi amani se aigi comment se lakte adudi aina su aigi comment se hana piba jadaba matamda aina moi comment se thadaba dagi khoi se huji khara lapnare aduna comment se magi su jik lakte kaigumba aigi channel se jengbiba taragadi comment tobirao aisu soidana aigi friend singda aina support tawjagani mayam support tawminaraga khoi mayam nungsinana chapminasi mayam punamakta aina hainingba wari do haijare ado huji aina chak thongi do ai kangsoi ama thongame jongchak singju ama tawrani adugaidi chaba loiraga ai bazar da chalani aidi nungtigi bazar da chali mayam bazar da aigi thabak lai aduna ai ayukta ngahak chali adugaidi numidang wairam da su ngahak chali bazar da aigi thabak khara leibanina aidi daily bazar chatli ado Kasar Ningol ita nongonda ina wari ama haijage na haibadi aise handa Kasar da akoigi maru chingda chahi gi oiba international mafam kaino mapan lamdagi su India dagi su out of India foreign country dagi su laaga mayam ama ko chahi gi maru khubamda ira thauram tawri maru chingda Berakhan lama da ado ai lake khanjaramani ado laadi aina ita da hairake khalamba ado laktoira la oidira confirm se oidare ngasi confirm to oigani ai chakadra chaloidra ise maramdi chatti jam chaninga su ai gi angang do 100 metric thadoi banina magi tuition matam ama aina guide tawdragadi
ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯁꯦ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔ ꯐꯥꯏꯅꯦꯜ ꯇꯥꯗ꯭ꯔꯤ ꯆꯠꯄ ꯇꯥꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝꯗꯒꯤ ꯑꯁꯤ ꯕ꯭ꯂꯣꯒꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯩꯒꯤ ꯏꯇꯥ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯤꯌꯔ ꯈꯇꯪ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯔꯠ ꯀꯃꯦꯟ ꯇꯧꯔꯤ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯁꯨꯝ ꯑꯁꯥꯡꯕꯁꯨ ꯁꯨꯝ ꯇꯧꯅꯤꯡꯗꯦ ꯌꯥꯝ ꯇꯧꯅꯤꯡꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯨꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯏꯅꯥꯎ ꯑꯩꯒꯤ ꯏꯇꯥꯁꯤꯡ ꯑꯗꯣ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜꯗꯤ ꯅꯍꯥꯟ ꯂꯨꯍꯣꯡꯕ ꯆꯠꯂꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯀꯃꯦꯟ ꯇꯧꯖꯈꯤꯕꯅꯤ ꯑꯗꯣ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ